Good morning, everyone. May I make a some tear gada no I to the nina. Some my post on the Kibini. Manipuri told you a lance, Kana Tokalino, Ndoga. She was in Chief Minister Meles or Sang leader the Amata out there, lodging Loyada Labani. Ado, some no magi, momom tang, some hard pass or hard pa. Puna Toga, Minister Mele, leader sing Chile Horo, I mean, do I want that, not the post, Catalona Hariko. How are you? ꯑꯗꯨ ꯂꯥꯜꯂꯝꯃꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯑꯃꯒ ꯍꯥꯏꯒꯦ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯂꯩꯕꯒꯤ ꯅꯈꯣꯏ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯅꯤ ꯑꯗꯨ ꯄ꯭ꯔꯖꯥ ꯑꯩꯈꯣꯏ ꯂꯩꯇ꯭ꯔꯗꯤ ꯅꯣꯏꯁꯨ ꯑꯣꯏꯔꯣꯏꯀꯣ ꯑꯗꯨ ꯈꯪꯕ ꯅꯣꯏ ꯑꯗꯨ ꯈꯪꯕ ꯌꯥꯎꯅꯔꯝꯒꯅꯤ ꯑꯩꯅ ꯍꯪꯉꯛꯏꯕ ꯀꯣꯏꯁꯟꯗꯨꯗ ꯑꯗꯣ ꯉꯁꯤ ꯐꯥꯎꯁꯤꯗ ꯅꯣꯏ ꯅꯆꯥꯅꯁꯨꯁꯤꯡꯗꯨ ꯁꯤꯕ ꯂꯩꯇ ꯂꯥꯏꯔꯕ ꯉꯥꯛꯇ ꯁꯤꯕꯅꯦꯅ ꯅꯈꯣꯏꯅ ꯄꯩꯁꯥ ꯈꯔ ꯄꯤ ꯑꯃ ꯈꯔ ꯄꯤ ꯊꯦꯝꯃꯒ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈꯤꯕ ꯉꯥꯛꯇꯅꯤꯀꯣ ꯅꯣꯡꯃꯩ ꯀꯥꯞꯄꯒꯤ ꯑꯣꯔꯗꯔꯁꯦ ꯃꯅꯤꯄꯨꯔꯁꯤ ꯍꯧꯖꯤꯛ ꯃꯤꯆꯝ ꯃꯤꯌꯥꯝꯗ ꯑꯩꯈꯣꯏꯒꯤ ꯑꯥꯝ ꯄꯕ꯭ꯂꯤꯛꯇ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝꯗ ꯁꯤꯚꯤꯂꯤꯌꯟꯁꯤꯡꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤꯁꯦ ꯑꯣꯟꯁꯜꯂꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅꯁꯨ ꯀꯥꯞꯄꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯁꯦꯐꯅꯁꯨ ꯀꯥꯞꯄꯦꯀꯣ ꯃꯁꯤꯒꯤꯁꯤ ꯀꯅꯥꯒꯤ ꯑꯣꯔꯗꯔ ꯑꯌꯥꯕ ꯄꯤꯔꯤꯅꯣ ꯁꯤꯅꯦꯕ ꯑꯩꯅ ꯍꯪꯉꯤꯕ ꯀꯣꯏꯁꯟꯗꯣ ꯑꯗꯒꯤ ꯑꯃꯅ ꯑꯦꯟꯕꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯕꯤꯔꯦꯟꯁꯤꯀꯣ ꯅꯨꯡꯀꯨꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡ ꯑꯦꯛꯁ ꯁꯤ ꯑꯦꯝ ꯃꯥꯅ ꯑꯣꯏꯔꯤꯉꯩ ꯃꯥ ꯐꯠꯇ꯭ꯔꯦꯅ ꯁꯤꯜꯂꯦ ꯋꯥꯏ ꯀꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯣꯔꯠꯇ ꯑꯩꯅ ꯍꯥꯏꯖꯈꯤꯕꯅꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯑꯣꯅꯔꯦꯕꯜ ꯃꯤꯅꯥꯝ ꯈꯦꯝꯆꯥꯟ ꯑꯗꯣ ꯂꯩꯔꯤꯕꯁꯤꯡꯁꯦ ꯁꯨꯝ ꯑꯣꯟꯊꯣꯛꯄꯩ ꯋꯥꯅꯦꯕ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯣꯔꯗꯔ ꯑꯗꯒꯤ ꯍꯥꯟꯅꯒꯤ ꯁꯤꯁꯇꯦꯝꯁꯦ ꯃꯁꯤꯗꯤ ꯑꯝꯇ ꯆꯦꯟꯖ ꯇꯧꯕ ꯉꯝꯗꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯒꯦꯔꯥ ꯑꯣꯄꯣꯖꯤꯁꯟ ꯑꯣꯏꯒꯦꯔꯥ ꯔꯨꯂꯤꯡ ꯑꯣꯏꯒꯦꯔꯥ ꯃꯤꯁꯤ ꯃꯤꯅꯥꯁꯦ ꯂꯦꯞꯍꯟꯕ ꯉꯝꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯗꯨꯅꯦꯕ ꯄꯥꯝꯃꯤꯁꯦ ꯑꯗꯣ ꯃꯤ ꯍꯦꯛ ꯍꯥꯠꯂꯕ ꯃꯤ ꯄꯥꯕ꯭ꯂꯤꯛꯁꯦ ꯍꯥꯠꯇꯣꯛꯑꯕ ꯃꯇꯨꯡꯗ ꯅꯦꯠ ꯊꯤꯡꯖꯤꯟꯕꯒꯨꯝꯕ ꯅꯣꯔꯠ ꯀꯣꯔꯤꯌꯥꯒꯤ ꯇꯥꯏꯞꯇ ꯁꯥꯁꯟꯁꯦ ꯇꯧꯕ ꯁꯤꯒꯤ ꯆꯠꯅꯕꯤꯁꯦ ꯍꯥꯟꯅꯩꯗꯨ ꯆꯞ ꯃꯥꯟꯅꯔꯤꯀꯣ ꯑꯗꯣ ꯈꯔ ꯐꯔꯝꯕ ꯃꯥꯜꯂꯦ ꯑꯗꯨꯁꯨ ꯀꯩꯝ ꯀꯥꯟꯅꯗꯦ ꯃꯔꯝꯗꯤ ꯖꯤꯅ ꯌꯥꯅꯕ ꯆꯠꯂꯦꯕ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯖꯤꯗꯨ ꯅꯠꯇꯦ ꯏꯔꯝꯗꯝꯗꯣ ꯍꯥꯟꯅ ꯀꯟꯕꯤꯌꯣ ꯏꯔꯝꯗꯝꯁꯦ ꯍꯥꯟꯅ ꯑꯩ ꯅꯋꯥ ꯂꯧꯗꯦ ꯅꯈꯣꯏ ꯖꯤꯒꯤ ꯑꯣꯔꯗꯔ ꯍꯥꯏ ꯀꯃꯥꯟꯒꯤ ꯑꯩꯒꯤ ꯏꯔꯝꯗꯝꯁꯦ ꯍꯥꯟꯅ ꯃꯩ ꯆꯥꯏꯁꯦ ꯃꯨꯊꯠꯀꯦ ꯈꯟꯕ ꯂꯤꯗꯔꯗꯣ ꯑꯃꯈꯛ ꯌꯥꯎꯕ ꯃꯇꯝꯗ ꯅꯈꯣꯏ ꯍꯨꯝꯐꯨꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛ ꯌꯥꯎꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯁꯥꯟꯇꯤ ꯑꯣꯏꯗꯧꯔꯤꯅꯦꯕ ꯑꯗꯨꯅ ꯑꯩꯅ ꯉꯔꯥꯡꯒꯤꯗꯣ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯅ ꯍꯦꯟꯖꯟꯕ ꯀꯩꯁꯨ ꯐꯠꯇꯕ ꯅꯠꯇ꯭ꯔꯒ ꯁꯦꯟꯁꯇ ꯀꯩꯗꯧꯕ ꯅꯠꯇꯦ ꯑꯗꯣ ꯏꯔꯝꯗꯝꯗ ꯂꯩꯔꯤꯕ ꯃꯁꯤ ꯀꯝꯃꯨꯅꯤꯇꯤꯁ ꯑꯃꯈꯛꯀꯤ ꯕꯦꯁꯇ ꯉꯥꯡꯈꯤꯕꯁꯨ ꯅꯠꯇꯦ ꯑꯗꯨꯒ ꯂꯤꯗꯔ ꯑꯃꯈꯛꯇꯗꯁꯨ ꯉꯥꯡꯕꯁꯨ ꯅꯠꯇꯦ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛꯇ ꯍꯥꯏꯖꯕꯅꯤ ꯅꯈꯣꯏꯗ ꯍꯥꯏꯗ꯭ꯔꯒ ꯑꯩꯈꯣꯏ ꯀꯅꯥꯗ ꯍꯥꯏꯕ ꯑꯗꯨꯅ ꯅꯈꯣꯏꯗ ꯍꯥꯏꯔꯛꯀꯅꯣ ꯍꯥꯏꯔꯒꯅ ꯅꯈꯣꯏ ꯐꯝ ꯊꯥꯗꯣꯛꯎ ꯁꯤꯅꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤꯀꯣ ꯅꯈꯣꯏ ꯊꯥꯗꯣꯛ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯣ ꯑꯩꯈꯣꯏ ꯁꯔꯀꯥꯔꯁꯦ ꯑꯍꯥꯟꯕꯒꯤ ꯑꯃꯁꯨ ꯑꯩꯈꯣꯏꯅꯤ ꯐꯠꯇ꯭ꯔꯦꯅ ꯁꯤꯟꯗꯣꯛꯑꯦ ꯑꯅꯧꯕ ꯑꯃ ꯁꯦꯝꯃꯦ ꯁꯤꯁꯨ ꯉꯝꯗ꯭ꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯇꯣꯏꯅ ꯔꯤꯖꯥꯏꯟ ꯇꯧꯊꯣꯛꯑꯣꯕ ꯑꯗꯨꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯈꯣꯏꯁꯤ ꯏꯔꯝꯗꯝ ꯅꯨꯡꯁꯤꯕꯅꯤ ꯑꯗꯣ ꯅꯣꯏꯅ ꯇꯥꯠ ꯐꯥꯠ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯐꯝꯃꯨꯟꯗ ꯉꯁꯤꯐꯥꯎꯗ ꯅꯣꯏꯅ ꯆꯤꯟꯗꯩ ꯔꯤꯖꯥꯏꯟ ꯇꯧꯔꯒꯦ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯗꯤ ꯑꯗꯨꯗꯤ ꯂꯥꯟꯁꯤꯗ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯐꯨꯜ ꯄꯋꯥꯔ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯐꯪꯖꯔꯤꯕ ꯁꯤꯑꯦꯝ ꯑꯃꯅ ꯃꯤꯅꯤꯁꯇꯔ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅ ꯐꯪꯉꯤꯕ ꯄꯋꯥꯔꯗꯨ ꯆꯞ ꯆꯥꯅ ꯁꯤꯖꯤꯟꯅꯕ ꯉꯝꯃꯣꯏꯗꯕ ꯑꯣꯏꯔꯗꯤ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯀꯥꯞꯅꯤꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯆꯝꯁꯤꯡꯁꯦ ꯀꯥꯞꯄ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯩꯔꯒꯗꯤ ꯑꯗꯨꯝꯕꯗꯨ ꯅꯈꯣꯏꯅ ꯆꯤꯟꯗꯤ ꯑꯝꯇ ꯊꯣꯛꯇꯦꯕ ꯑꯗꯨꯅ ꯏꯔꯩꯆꯥꯁꯤꯡꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯌꯥꯝ ꯋꯥꯈꯜ ꯈꯟꯊꯅꯤꯡꯉꯥꯏ ꯃꯆꯥꯛꯅꯤ ꯁꯥꯟꯅꯔꯤꯕ ꯂꯤꯂꯥꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯅꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯕꯒꯤ ꯅꯣꯡ ꯅꯤꯅꯤ ꯕꯟ ꯇꯧꯔꯝꯒꯅꯤ ꯙꯔꯅꯥ ꯐꯝꯃꯝꯒꯅꯤ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯝꯒꯅꯤ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯈꯔ ꯂꯩꯔ ꯂꯣꯏꯁꯤꯟꯈꯤꯅꯤ ꯃꯔꯝꯗꯤ ꯂꯥꯏꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛ ꯆꯥꯛꯁꯦ ꯇꯥꯟꯗꯕ ꯌꯥꯗꯕꯅꯤ나 ꯑꯗꯨꯒꯤꯁꯨ ꯈꯟꯗꯕ ꯌꯥꯗꯦꯕ ꯁꯤꯈꯤꯕ ꯃꯤꯗꯨꯒꯤ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯤꯡꯍꯧꯔꯤꯕ ꯑꯩꯈꯣꯏꯒꯤꯅ ꯑꯗꯨꯃꯥꯏꯅ ꯆꯠꯅꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯍꯟꯗꯛ ꯂꯥꯛꯏꯕ 2027 ꯀꯃꯤꯡ ꯑꯦꯂꯦꯛꯁꯟꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤ ꯀꯔꯝꯕ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯅꯦꯄꯥꯜꯗ ꯏꯕꯟ ꯇꯧꯔꯤꯗꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯁꯤ ꯃꯥꯁꯇꯔ PhD ꯂꯣꯏꯗ꯭ꯔꯗꯤ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯌꯥꯝ ꯐꯖꯗ꯭ꯔꯣꯁꯦ ꯑꯅꯧꯕ ꯌꯥꯝ ꯌꯪ ꯑꯣꯏꯕ ꯑꯃꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯗ ꯁꯨꯃꯥꯏꯅ ꯆꯦꯟꯖꯦꯁ ꯑꯩꯈꯣꯏ ꯏꯔꯝꯗꯝꯗꯁꯨ ꯇꯧꯃꯤꯟꯅꯁꯤ ꯑꯗꯨꯒ BJP ꯐꯩ ꯀꯣꯡꯒ꯭ꯔꯦꯁ ꯐꯩ ꯍꯥꯏꯕ ꯅꯠꯇꯦꯀꯣ ꯃꯤ ꯑꯐꯕ ꯈꯜꯂꯒ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯇꯧꯃꯤꯟꯅꯁꯤ ꯑꯃꯗꯤ BJP ꯁꯤꯗꯤ ꯄꯨꯔꯥ ꯌꯥꯗ꯭ꯔꯦ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯒ ꯃꯅꯤꯄꯨꯔꯗꯁꯨ ꯌꯥꯗ꯭ꯔꯦ ꯉꯁꯤ ꯐꯥꯎꯗ ꯆꯍꯤ 3 ꯐꯥꯖꯜꯂꯕ ꯂꯥꯟꯁꯦ ꯍꯦꯟꯅ ꯃꯩꯆꯥꯛꯅꯤ ꯄꯣꯔꯤꯉꯩꯗ ꯄꯝꯃꯦ ꯍꯥꯏꯕꯒꯨꯝꯅꯤ ꯃꯤꯁꯤꯡ ꯁꯤꯕꯒꯤ ꯃꯁꯦ ꯄ꯭ꯂꯁ ꯉꯥꯛꯇꯅꯤ ꯃꯥꯏꯅꯁ ꯆꯠꯄ ꯌꯥꯎꯗꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣই ꯁꯤꯔꯤꯁꯤꯡꯁꯤ ꯉꯁꯤꯗꯤ ꯂꯣꯏꯖꯤꯡ ꯂꯣꯌꯥꯗ ꯂꯩꯕ ꯈꯛ ꯁꯤꯔꯤꯅꯤ ꯑꯗꯩ ꯂꯥꯏꯔꯕ ꯈꯛ ꯁꯤꯔꯤꯅꯤ ꯍꯥꯏꯕꯁꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯤꯁꯨ ꯁꯤꯔꯛꯈꯤꯅꯤꯀꯣ ꯂꯥꯏꯔꯕ ꯂꯩꯕ ꯏꯅꯥꯛ ꯈꯨꯟꯕ ꯅꯈꯣꯏ ꯂꯩꯔꯤꯅꯤ ꯃꯁꯤꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ ꯑꯗꯨꯅ ꯑꯆꯧ ꯑꯁꯥꯡ ꯂꯣꯏꯇꯣꯡ ꯈꯣꯡꯗꯣꯝꯕ ꯁꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯃꯨꯛꯇꯪ ꯄꯨꯟꯁꯤꯟꯃꯤꯟꯅꯔꯒ ꯂꯥꯛꯏꯕ 2027ꯒꯤ ꯑꯦꯂꯦꯛꯁꯟꯁꯤꯗ ꯄꯔꯥ ꯇꯝꯕꯤꯗ꯭ꯔꯕ
ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯦ ꯄꯔꯥ ꯇꯝꯕꯤꯕ ꯄꯥꯛ ꯉꯝꯃꯔꯣꯏ ꯑꯗꯨꯅ ꯁꯦꯜꯗ ꯄꯩꯁꯥꯗ ꯑꯩꯈꯣꯏꯒꯤ ꯈꯨꯄꯤ ꯌꯣꯟꯊꯣꯛꯑꯔꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯆꯤꯔꯕ ꯇꯥꯟꯖꯥꯗ ꯂꯨꯔꯕ ꯇꯥꯟꯖꯥꯗ ꯂꯦꯞꯄꯤꯔꯛꯀꯗꯕ ꯂꯤꯗꯔꯁꯤꯡ ꯈꯟꯕ ꯃꯊꯧ ꯇꯥꯏꯀꯣ ꯑꯗꯣ ꯖꯤꯅ ꯌꯥꯅꯕ ꯆꯠꯄ ꯀꯥꯡꯕꯨꯁꯤꯗꯤ ꯃꯁꯤꯗꯤ ꯁꯨꯡꯄꯤ ꯄꯤꯔꯔꯣꯏꯁꯦ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ